ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯣꯡꯗꯣꯟ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥ ꯑꯁꯤ ꯄꯨꯡꯗ ꯀꯤꯂꯣꯃꯤꯇꯔ ꯂꯥꯛ ꯀꯌꯥ ꯌꯥꯡꯅ ꯄꯩꯁꯤꯜꯂꯛꯂꯤꯕ ꯑꯦꯁꯇꯦꯔꯣꯏꯗꯅ ꯀꯨꯝꯖꯥ 2032ꯗ ꯊꯨꯒꯥꯏꯈꯤꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯝꯖꯥ 2024 YR4 ꯍꯥꯏꯅ ꯈꯪꯅꯕ ꯑꯦꯁꯇꯦꯔꯣꯏꯗ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯇꯥꯁꯤꯜꯂꯛꯂꯕꯗꯤ ꯊꯥ ꯂꯩꯕꯥꯛꯇ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕꯒ ꯂꯣꯏꯅꯅ ꯐꯠꯇ ꯍꯥꯎꯊꯤ ꯍꯥꯏꯕꯗꯤ ꯑꯦꯁꯇꯦꯔꯣꯏꯗꯅ ꯄꯨꯁꯤꯜꯂꯛꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯅ ꯊꯥ ꯂꯩꯃꯥꯏꯗꯒꯤ ꯁꯔꯨꯛ 1000 ꯍꯦꯟꯅ ꯋꯥꯡꯈꯠꯅ ꯂꯩꯔꯛꯀꯅꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥ ꯂꯩꯕꯥꯛꯇ ꯔꯤꯁꯔꯆ ꯇꯧꯔꯤꯕ ꯑꯃꯗꯤ ꯑꯦꯁꯇꯦꯔꯣꯏꯗꯁꯤꯡꯅ ꯊꯥ ꯂꯩꯕꯥꯛꯇ ꯆꯠꯄ ꯃꯇꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯁꯨ ꯃꯥꯌꯣꯛꯅꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯐꯤꯚꯝ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯑꯦꯁꯇꯦꯔꯣꯏꯗ ꯑꯁꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯊꯨꯒꯥꯏꯅꯕꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯕ ꯍꯧꯈ꯭ꯔꯦ꯫ ꯊꯥ ꯂꯩꯕꯥꯛ ꯇꯝꯅ ꯄꯩꯁꯤꯜꯂꯛꯂꯤꯕ ꯑꯦꯁꯇꯦꯔꯣꯏꯗꯀꯤ ꯄꯥꯛ ꯆꯥꯎꯕ ꯑꯁꯤ ꯐꯨꯠ 210 ꯑꯣꯏꯒꯅꯤ, ꯃꯔꯝ ꯑꯗꯨꯅ ꯊꯥ ꯂꯩꯕꯥꯛꯇ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯀꯅꯤ ꯍꯥꯏꯅꯁꯨ ꯍꯤꯔꯝ ꯑꯁꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯊꯤꯖꯤꯜꯂꯤꯕ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯐꯥꯎꯔꯤꯕ ꯄꯦꯔꯤꯁꯀꯤ ꯑꯥꯏꯐꯦꯜ ꯇꯋꯥꯔ ꯑꯁꯤ ꯃꯊꯪ ꯆꯍꯤ ꯀꯨꯝꯖꯥ 2026 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯨꯒꯥꯏꯈꯤꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏ ꯂꯥꯛ ꯀꯌꯥꯅ ꯍꯥꯏꯔꯤꯕ ꯑꯥꯏꯐꯦꯜ ꯇꯋꯥꯔ ꯑꯁꯤ ꯌꯦꯡꯕ ꯂꯥꯛꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯥꯏꯐꯦꯜ ꯇꯋꯥꯔ ꯑꯁꯤ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯋꯥꯔ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯄ, ꯇꯋꯥꯔ ꯁꯥꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯂꯤꯖꯤꯒꯤ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯄ ꯑꯃꯗꯤ ꯆꯍꯤ ꯌꯥꯝꯂꯕ ꯑꯥꯏꯐꯦꯜ ꯇꯋꯥꯔ ꯑꯁꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯒꯤ ꯊꯕꯛꯇ ꯀꯥ ꯍꯦꯟꯅ ꯁꯦꯜ ꯆꯪꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯊꯪ ꯆꯍꯤ ꯀꯨꯝꯖꯥ 2026ꯗ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟꯈꯤꯕ ꯌꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄꯗꯒꯤ ꯑꯥꯏꯐꯦꯜ ꯇꯋꯥꯔꯕꯨ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯄꯦꯔꯤꯁꯀꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯏꯐꯦꯜ ꯇꯋꯥꯔ ꯑꯁꯤ ꯊꯨꯒꯥꯏꯔꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯆꯞ ꯆꯥꯅ ꯐꯣꯡꯗꯣꯔꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯄꯥꯎ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯅꯦꯠ ꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯝꯐꯥꯜꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦ ꯋꯥꯌꯦꯜ ꯀꯥꯇꯤꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗ ꯀꯔꯤ ꯍꯥꯏꯔꯤ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯅꯤꯄꯨꯔꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯆꯥꯎꯅ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯆꯍꯤ 2ꯒꯤ ꯊꯥ 5 ꯁꯨꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤꯁꯤꯡ ꯐꯥꯎꯔꯒ ꯆꯠꯄ ꯉꯝꯅꯗ꯭ꯔꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2ꯗ ꯃꯩꯇꯩꯁꯤꯡ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯊꯤꯡꯕ ꯊꯝꯂꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡ ꯐꯥꯎꯔꯒ ꯆꯠꯂꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯆꯠꯇꯅꯕ ꯐꯤꯔꯦꯞꯁꯨ ꯂꯧꯈꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯍꯥꯏꯕꯁꯤ ꯀꯥꯡꯂꯨꯞ ꯑꯃꯅ ꯃꯈꯣꯏꯒꯤ ꯀꯥꯟꯅꯕ ꯈꯔ ꯈꯛꯀꯤꯗꯃꯛꯇ ꯊꯤꯡꯖꯤꯜꯂꯒ ꯊꯝꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯁꯤ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ ꯅꯝꯕꯔ 13ꯕꯨ ꯁꯤꯡꯅꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯕꯨ ꯁꯤꯡꯅꯕ ꯀꯥꯡꯕꯨꯁꯤꯡ ꯉꯁꯤ ꯐꯥꯎꯕꯗ ꯂꯣ ꯑꯃꯠꯇꯅ ꯆꯩꯔꯥꯛ ꯄꯤꯕ ꯂꯩꯇ꯭ꯔꯤ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯅ ꯌꯥꯕꯗꯧꯅ ꯈꯜꯍꯜꯂꯤ꯫ ꯐꯤꯚꯝ ꯑꯁꯤ ꯑꯣꯏꯍꯜꯂꯛꯂꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅꯅꯤ, ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯅꯤ ꯍꯥꯏꯕꯗꯤ ꯊꯣꯏꯅ ꯂꯥꯜꯂꯣꯏꯗ꯭ꯔꯥ ꯈꯜꯂꯤ꯫ ꯂꯣ ꯍꯥꯏꯕꯁꯤ ꯑꯀꯟꯕꯒꯤꯁꯨ ꯑꯁꯣꯟꯕꯒꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯁꯤ ꯈꯪꯍꯟꯕ ꯉꯝꯗ꯭ꯔꯒꯗꯤ ꯂꯩꯕꯥꯛ ꯑꯗꯨ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯃꯁꯤꯃꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯍꯥꯠꯅ ꯁꯨꯅꯕ ꯈꯠꯅꯕ ꯍꯥꯏꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯐꯝ ꯑꯃꯗ ꯑꯗꯨꯃꯛ ꯊꯣꯛꯅꯩ, ꯑꯗꯨꯕꯨ ꯃꯇꯝ ꯆꯥꯅ ꯂꯥꯛꯁꯤꯟꯕ, ꯃꯇꯝ ꯆꯥꯅ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯕ ꯈꯛꯇꯗ ꯈꯠꯅ ꯆꯩꯅꯔꯤꯕ ꯑꯃꯗꯤ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯍꯤ ꯃꯌꯥꯏ ꯆꯝꯍꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯆꯍꯤ 2ꯒꯤ ꯊꯥ 5 ꯁꯨꯖꯤꯜꯂꯛꯂꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯂꯧꯈꯠꯈꯤꯕ FIR ꯃꯁꯤꯡ 5,000 ꯍꯦꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ FIR ꯑꯃꯈꯛꯀꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯂꯣꯏꯗꯨꯅ ꯆꯥꯔꯖꯁꯤꯠ ꯊꯥꯡꯒꯠꯄꯒ ꯂꯣꯏꯅꯅ ꯋꯥꯌꯦꯜꯁꯪꯅ ꯆꯩꯔꯥꯛ ꯄꯤꯕꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯤ꯫ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯀꯩꯗꯧꯅꯨꯡꯗꯁꯨ ꯆꯩꯔꯥꯛ ꯐꯪꯂꯣꯏ ꯍꯥꯏꯅ ꯊꯧꯋꯥ ꯁꯥꯕꯤꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯩꯗꯤ ꯃꯤꯌꯥꯝ ꯄ꯭ꯔꯖꯥꯅ ꯐꯪꯂꯤꯕ ꯑꯁꯤꯅꯤ꯫ ꯇꯦꯟꯈ꯭ꯔꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯃꯇꯠ ꯑꯁꯤꯗ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯈꯔ ꯈꯛꯇꯅ ꯃꯩꯇꯩ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯊꯤꯡꯕ ꯊꯝꯕ ꯑꯃꯗꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯇꯧꯗꯨꯅ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯄꯤꯕ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯂꯣ ꯊꯨꯒꯥꯏꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯧꯖꯥꯜ ꯐꯪꯂꯕ ꯀꯥꯡꯕꯨꯗ ꯎꯠꯄ ꯃꯤꯅꯨꯡꯁꯤ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯑꯁꯨꯝꯅ ꯋꯥꯍꯪ ꯀꯌꯥꯒꯤ ꯃꯔꯛꯇ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯒꯤ ꯈꯣꯡꯆꯠ ꯃꯥꯡꯑꯣꯏꯅꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯍꯥꯡꯗꯣꯛꯄ ꯌꯥꯔꯦ ꯍꯥꯏꯅ ꯌꯥꯅꯕꯒꯤ ꯋꯥꯔꯣꯜ ꯑꯃ ꯊꯣꯔꯛꯈꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯉꯩ ꯐꯥꯎꯕꯗꯤ ꯃꯈꯣꯏ ꯀꯅꯥꯃꯠꯇ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤꯗꯤ ꯕꯐꯔ ꯖꯣꯟ ꯂꯥꯟꯁꯤꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯦ ꯊꯣꯔꯛꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯔꯦꯁꯄꯣꯟꯁ ꯑꯃ ꯐꯥꯎꯕ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯝꯂꯕ ꯃꯇꯨꯡ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆꯀꯤ ꯇꯥꯡ 9ꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2 ꯍꯥꯡꯗꯣꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯆꯦꯔꯣꯜ ꯑꯃ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯁ ꯇꯣꯡꯂꯒ ꯀꯥꯡꯄꯣꯛꯄꯤ ꯂꯥꯟꯕ ꯉꯝꯕ ꯃꯩꯇꯩ ꯈꯔ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯩꯇꯩ ꯄꯨꯕ ꯕꯁ ꯑꯗꯨ ꯀꯥꯡꯄꯣꯛꯄꯤ ꯂꯥꯟꯊꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯀꯨꯀꯤ ꯀꯥꯡꯕꯨꯅ ꯅꯨꯡꯅ ꯊꯣꯝꯕ, ꯃꯩ ꯊꯥꯅꯅꯕ ꯍꯣꯠꯅꯔꯛꯄ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯑꯦꯇꯦꯛ ꯇꯧꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯉꯥꯛꯀꯤ ꯊꯧꯔꯥꯡ ꯑꯗꯨ ꯃꯍꯩ ꯌꯥꯟꯈꯤꯗꯦ꯫ ꯄꯨꯂꯤꯁꯀꯤ ꯑꯦꯛꯁꯟꯗ ꯃꯤꯑꯣꯏ ꯑꯃꯁꯨ ꯁꯤꯈꯤ, ꯑꯗꯨꯒ ꯈꯔ ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯒꯚꯔꯟꯃꯦꯟꯠꯀꯤ ꯋꯥꯔꯦꯞ ꯑꯗꯨꯒꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤꯕ ꯀꯥꯡꯕꯨ ꯑꯗꯨꯅ ꯑꯔꯦꯝꯕ ꯇꯥꯍꯟꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯐꯅ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯍꯟꯗꯛꯇ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 9 ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯌꯥꯝꯅ ꯂꯣꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2ꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯌꯥꯔꯤ ꯍꯥꯏꯕ ꯎꯠꯅꯅꯕ ꯊꯧꯔꯥꯡ ꯑꯃ ꯄꯥꯏꯈꯠꯂꯛꯈꯤ꯫ ꯊꯧꯔꯥꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯊꯨꯞꯅ ꯂꯣꯟꯅ ꯆꯠꯊꯈꯤ꯫
मियाम मरक निंथीन खंगनखिदे पाव फोंगलबम फावबदसु थाजब ngamnakide sumatagi maming khaki oina bir tikender international airport phawbu chatnaba kangpokpi romdagi IRB gi bus ama atai security force gi personnel mayam amag loinana ngak selaga lakhibani madugi matungda gari edumak passenger khara pura matungda kangpokpi lanthoktuna senapati phawbu chatki miyam khangnandana khongchat oiba amadi khudong thiba thokpu yai haina kinabana maram oirega passenger ningthi nungaina khongchat adu yaukide madugi matung october tang tarukta amuna passenger puthok pujin tawbagi gari edu hana gumna chathok chajin tohanki madudasu passenger amati yorokide lenga ki thorangi atopa station chatkadaba kangpokpi district ki laiba miyam gi awaba kokhanaba airport phawba soengam yahondan pubirakpa aduni airport manungdasu thorakpa yaba khudong thiningai oibu ngakthoknaba akhanaba thorangamsu paikat khiban nakalam romda Imphal Dimapur da chatchaning maitai sing security sing yomsillaga madugi ngak selaga thorang adu loinana senapati phawg thinbi bani hairiba thorang sing asi manipur lenga public oihande lona thukna tawbani maram maduna miyamna hojik maki oinadi thorang adu khangnade thangai singba makidi pungsing ma langthokpa phawba loinana bas chatkadaba numising adu miyamna khanghangadabani madu puna makhangan mangamdragadi lambi hangdu le gari thaba hori hairagadi wasak yanana ba thorang amani hain lobadi laloi matang asita panjering wafamdi manipur government ki thabak tawriba puksel sengba amachangi puksel sengdragadi karisu kandaroi wasak yanana ba thabak ti tawroi dabani nakai sengna miyam da mathau taba phangallu madude yanglakpasing logi matungina akan maserak pigedabani haiduna akan basakthil wafam lothokpiu maduna trabadi hanagi homu da dum laikhibu tabani atop yam maru oiba pawamuna carbon dioxide ki changa si ka hino mongkhalpana maram oirega aikhogi amatta ngairaba prithibhi si khudong thiningai oire haina world meteorological organization WMO gi report amana haire report asigi matungina prithibhi gi atmosphere da carbon dioxide asi wangbugi chang 2024 da khangin hengalakkhibani carbon dioxide ki changa si khangin hengalakpasine maram oirega sahi khara asigi manungda prithibhi da hanatagi hena sabagi changa si amuka hengalakpa yabagi akiba leire hai hojik sum malemda sabagi changa si nomo khalapana maram oirega miyam awab oiban panbi yabadi sahi sigi manungda sabagi changa si ka heno khalapana maram oirega malemgi leiba kaya da leibu umang si mai hudun chaktuna paksana amanga ta kaya thokibagi thodok leigrabani WMO gi report ki matung inadi kumjali semok samapan humfugi matamda prithibida carbon dioxide ki changasi sahi khudingi ppm 0.5 ni chang hengalakke aduga kumja 2011 dagina 20 fawbagi oinadi sahi khudingi carbon dioxide onkhalakpagi changasi ppm 2.4 oirakhibani adubu yam lebak thibadi kumja 2023 dagina kumja 2024 fawbagi haibadi sahi amasi manungda prithibida carbon dioxide onkhalakpagi changasi khangen hengalaktuna ppm 3.5 oirakibani hai prithibida carbon dioxide ki chang asi yam hengalakre haina on bharokpasi 1957 gi matamdagi horkibani hai carbon dioxide ki chang asi hek on matamda khwaidiki carbon dioxide ki chang wangbasi kumja 2023 dagina 24 oirakibani prithibhi gi oina yam khudong thingai oibasi suknagi carbon dioxide ki chang asi hengalakpasi tanatana hauji prithibida greenhouse mingthon amadi nitrous oxide ki chang asu yam hengalakpa asini WMO gi policy matung ina carbon dioxide amadi greenhouse gas namaram oirega aikhoi environment achoba akaiba kaya tholoktuna sabagi chang as hengalakibani. The EPAC Group of News was set up on 7th of July 2017 as a news networking body. Now it completes 7 years in service. Under the aegis of EPAC Group of News, one news networking YouTube channel and Facebook page called EPAC TV News has been set up in the year 2021. It is providing news throughout the world day and night. Seder Maibam is the managing director cum editor of the EPAC TV News. He is young and talented journalist of Manipur. Under his guidance, news updates are being disseminated all over the world. Both YouTube channel and Facebook page of the EPAC TV News becomes a successful news channel. It is due the full cooperation of the people. The news channel seeks support of the people. People may subscribe, like, share, and follow it, so that it can serve the people further. The EPAC TV News. Once again, thanks the supporters.